मे 13 होना ई-सेवा मणिपुर असी रेवेन्यू एम्प्लॉयमेंट सर्विसेज सिंगी सिंगल पोर्टल ओइरगनी। लेखिरब पुलिस पर्सनल की इमुंग मनुंगदा अहानबा ओइना SBI ने लुपा कोटी अमा पीखरे। कुकी टेररिस्ट सिंह ने चथरखलिबा वायलेंस सिंगदा इंडिया ने सौगतुना लेबगी थओंग UFO ना तुमिन लेरोय। अमसुंग कैशांथोंग AC दगी MPSC माई पाकलुकलबा कैंडिडेट सिंह अमसुंग कोसेम की रैंक होल्डर सिंह तरामना ओक्रे। खुरुमजरी ISCOM न्यूज़ मीटिंग ताबी पुमनमकपु निशिता इरिंगबमना तराम नोकचरी हौजिक पुंगजासिगे ओइबा पाउ मियामदे संदोकना पिजरी। Security forces की तोंगान यूनिट सिंगना मरु ओइना काउंटर इंसर्जेंसी ऑपरेशन सिंग चिंग अमसुंग तंपाकी मफम सिंगदा चथादुना स्टेट असिगी शांति रक्षा ngaknaba अमसुंग तंगदु लेताबा पुरकनबा होटनबदा थवाई यावना कथोकपगा लोइनना मथौ पांगथोखिबा सिक्योरिटी पर्सनल सिंगदा अवार्ड सिंग पीदुना इकाई खुमनबा उत्पगी थौरम इन्वेस्ट टीचर सेरेमनी फॉर द गवर्नर्स यूनिट साइटेशन 2026 की थौरम ngasi ayuk Imphal East की पैलेस कंपाउंड द लेबा MSFDH की ऑडिटोरियम दा मणिपुर की गवर्नर अजय कुमार ना चीफ गेस्ट ओइदुना पांगथोखरे। थौरम मदुदा चीफ मिनिस्टर युमनाम खेमचांद सिंह मिनिस्टर MLA सिंह लोइनना सिविल अमसुंग सिक्योरिटी की मकोक थोंगबा ऑफिशियल सिंगना सरुक याखी। चीफ मिनिस्टर ने सोशल मीडिया दा थागतबा पोस्ट अमदा ngasi पांगथोखलिबा थौरम असना गवर्नमेंट नेशनल स्टेट असिदा सिक्योरिटी फोर्सेस सिंगना सिटीजन खुदिंगमकी सेफ अमसुंग इन secure environment ama thamna bahotnabada lauriba thodang sing mashak khangi maram asida government national security forces singda support amasung makhoina lauriba thodang sing kaidawnungda khak kauroi haina fongdorakli। चलिबा थासी की तरामाथोइदगी हौना मणिपुर स्टेट की ओइना रेवेन्यू सर्टिफिकेट सिंग अमसुंग एम्प्लॉयमेंट एक्सचेंज सर्विसेज सिंग की प्रोसेस तौबा सिंग असी ई सेवा मणिपुर पोर्टल द तौबा याहलगनी हाइना मणिपुर गवर्नमेंट ना लाउथोखरे। स्टेट गवर्नमेंट नेशनल थोकपा पब्लिक नोटिस अमगी मतुंग इना ई सेवा पोर्टल असी सिंगल डिजिटल प्लेटफॉर्म अमा ओइना सेमदुना हौजिक लेरिबा ई सर्विसेज सिस्टम अशिगी महुत सिंदुना गवर्नमेंट की सर्विसेज सिंग ऑनलाइन दा एक्सेशन तौबा याहनबा सिनबनी हाइरी। गवर्नमेंट की अनौबा अरेंजमेंट असिगी मखादा रेवेन्यू डिपार्टमेंट की ओइना डोमिसाइल इनकम OBC परमानेंट रेसिडेंट SC and ST सर्टिफिकेट सिंग अनौबा ई सेवा पोर्टल असिदगी फंगबा ngamlagani हाइरी। एम्प्लॉयमेंट एक्सचेंज की ओइना नौना रजिस्ट्रेशन तौबा रिन्यूअल क्वालिफिकेशन अपडेट तौबा रजिस्ट्रेशन ट्रांसफर तौबा अमसुंग एप्लीकेशन अगेंस्ट वैकेंसी सिंगसु हाइरिबा ई सेवा पोर्टल प्लेटफॉर्म असिदा होंगजिलगनी हाइरी। हौजिक जनरिबा ई सर्विसेज पोर्टल अशिदा मे 13 हौना थाजिलकपा एप्लीकेशन लौबा लेपलगनी अदुबु अरिबा सिस्टम असिदा हानना थाजिलखरब एप्लीकेशन सिंगी ओइनदी प्रोसेस तौखिनी हाइना गवर्नमेंट की नोटिस असिना फोंगदोरकली। नौना पाइखलिबा गवर्नमेंट की खोंगथांग असी यूनिफाइड डिजिटल प्लेटफॉर्म अमगी मखादा सिटीजन सिंगदा सर्विसेज सिंग एफिशिएंसी ट्रांसपेरेंसी अमसुंग लाइन एक्सेस तौबा यानबगिदमक पाइखतपनी हाइरी। मणिपुर पुलिस अमसुंग स्टेट बैंक ऑफ इंडिया SBI अनि की मरक्ता इंकुमजा लिसिंग अनिगा कुनमरी की अक्टोबर थादा यानाचे हाइबदी मेमोरेंडम ऑफ अंडरस्टैंडिंग MOU साइन तौनदुना पुलिस सैलरी पैकेज स्कीम हौदोखरबतुंगदा मणिपुर होम डिपार्टमेंट अहानबा ओइना ngarang लेखिरब पुलिस कांस्टेबल शोइबम संजित सिंगी इमुंग मनुंगदा लुपा कोटी अमा फाइनेंशियल असिस्टेंट ओइना कुचिनखरे। कांस्टेबल संजित इंकुमजा लिसिंग अनिगा कुनमंगा की जुलाई थादा इम्फाल वेस्ट डिस्ट्रिक्ट की सगोल तोंगबदा ड्यूटी तौरिंगैदा लाइबक थीबे थौदोक अमदा लेखिदबनी हाइरी।
Hairiba senfam asi leikhidraba constable Sanjit ki loinabi amasung machanupana Imphal West Police ki superintendent na ngarang khutsinakibani. Sel khutsinabagi thauramadu State Police ki makok thongba sing official sing maru oina Additional Director General of Police Law and Order L Kailun IPS amasung KH Okendra Singh Regional Manager SBI Imphal na bank asiki maikaidagi check oina khutsinaki hairi. Panbayabadi Nauna Hodokhiba police salary package asina police personnel sing the tongan bakana basing maru oina police personnel sing the comprehensive bank services lupa koti ama phawagi personal accident coverage amasung non-accidental death singi oina lupa lakh taragi term life insurance singi kana basing PD. SBI na laikhidraba police personnel singi imung manungda solidarity utana mateng pangliba sida Manipur police na thagat pa phongdorak pagaloina na department asina su personal amasung official singna duty tawduna kathok liba sing masak hangladuna personal amasung makhoi gi imung manung singi welfare sing makhatana pangthokigani haina phongdorakli. Kuki narco terrorist singna lamdam asigi yelhomi singda chatharakliba mihat mipungi thabak asida India lengakna saugatuna adum leibagi maongda lakpadi UFO na tumina leithokpa ngamloi aikhoigi ngamkhaida chingnarakliba Singadugi mayokta UFO na chap chana lepkani haina Universal Friendship Organization UFO gi maikaidagi pendaba phongdorakli langthabal kunjada leba UFO gi headquarter da pangthokiba paugi mifam mamada organization asigi Secretary General Y Meiraba angomna haikibada Inkumza lisinganiga kunhumdogi megi ahumdagi hauna Kuki terrorist singna lamdamasida makhoigi separate administration amadi separate lane ama tanabagi damak Universal Declaration of Human Rights ki article 3-4 amadi 5 pu violent tawraktuna chamzaraba micham miyam kaya ama hat pahaurakli maru oina chahi yamlaba nupi hanubi amabu makhoina hingna mai thakiba ziribamda angang ahum yauna punna miyoi taruk tamthiba maongda hat pikhiba Hemzid amadi linthoi ngambi hairiba angang ani asibusu makhoina khutum chalaba matung tamthina hatpi khibada natana ngasi mak aikhoigi yelho furup ama oiriba tangkhul ichul inaw singda phawba makhoina mihat mipun gi thabak sing chatharaklibani loinana kukida terrorist singna maitei khakta natana lamdam asigi yelho furup singda atamnana lan tawduna makhoigi lam khopchinaba honarakliba asi UFO na yengduna leithokpa ngamde Makhoina Central Force singi manak nakna bunker sajanduna tampaki lamda attack tawrakpa ngamba haibasi India lengakna kuki terrorist sing asi saugatli haina lodaba ngamloi makhoina chatharakliba terrorism gi thabak asida India lengaksu yaurabra haiba asisu UFO na haidaba ngamloi asigumba thawong sing asi leptana chatharakpa tarabadi yelhau furup pendabagi pankhai wangmalan kiduna lamdam asida hena tangdu leitadaba phibam ama oirakpasu yai Maramaduna suda lairiba kuki militant sing asi logi matung ina deport tawhogadabani loinana state lengak amadi India lengakna athuba matamda terrorism gi thabak asi lephanbiyu haibasi UFO gi demand amadi chathok chasin yadana lairiba national highway sing asi hangdokpiyu free oina chathok chasin yahanaba lengakna hotnagadabani maru oina lamdam asidagi mito masak hangdoknabagi damak NRC chata halu haiba miyamgi demand asimasu lengak asina thabak oina paikhatnaba hotnagadabani haiki mahakna makha taraduna hai lamdam asigi chingamadi tamani asi mamangaidagi nungshi janana hingminaduna lakhibani adubu handak makhoina chingi lamda lairibasing asi ningthaugi makhada leiramde haikiba adu makhoigi manglangi wafamni haidaba ngamloi hariba chingamadi tampaki Lainaramba Mari asigi achumba documents sing loina lairibani masigumba ka henba thabak kaya ama kuki sing na chatharaklaba phawba India lengangna tumina yengduna leiba manba sinat takpadi divide and rule policy shanaduna Manipur ase thugaina ba hotnarabra haibasi chingnadabasu ngamde maramaduna miyamasina khangba khanglaktaba khangba ngamlaktaba dagi akanba firep kaya laurakpasingda amadi laurakpasingda UFO nasu saugatpa tabani UFO nasu aikhoina chingnarakpa matamda chab chaba thengnaba pangal leiri hainasu mahakna phongdokhi
ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯕꯪꯀꯔ ꯃꯌꯥꯝ ꯑꯃ ꯁꯥꯖꯤꯜꯂꯛꯄ ꯕꯪꯀꯔ ꯃꯌꯥꯝ ꯑꯃ ꯁꯥꯖꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯇ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯑꯥꯔꯃꯤꯁꯤꯡꯁꯤꯅ ꯃꯈꯣꯏꯒꯤ ꯀꯦꯝꯞꯇ ꯆꯦꯟꯁꯤꯜꯂ ꯂꯩꯈꯤꯕ ꯑꯗꯨꯒ ꯀꯥꯞꯍꯟꯕ ꯑꯗꯨꯒ ꯃꯩꯇꯩꯅ ꯈꯨꯠ ꯍꯜꯂꯨꯔꯀꯥꯟꯗꯅ ꯇꯝꯄꯥꯛꯅ ꯈꯨꯠ ꯍꯜꯂꯨꯔꯀꯥꯟꯗꯅ ꯑꯣꯟꯈꯠꯂꯒ ꯑꯩꯈꯣꯏꯗ ꯃꯣꯏꯒꯤ ꯀꯩꯅꯣꯒꯤ ꯀꯨꯀꯤꯒꯤ ꯃꯇꯦꯡ ꯄꯥꯡꯉꯒ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯄ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯁꯤꯕꯨ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯁꯄꯣꯔꯠ ꯇꯧꯗꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯃꯣꯏꯅ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯔꯀꯥꯟꯗ ꯆꯪꯁꯤꯜꯂꯤꯕ ꯊꯕꯛꯁꯦ ꯇꯁꯦꯡꯅꯃꯛ ꯇꯦꯔꯣरिꯖꯝꯒꯤ ꯊꯕꯛꯁꯦ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯍꯥꯏꯗꯕ ꯉꯝꯗꯦ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯁꯨꯝ ꯈꯥꯡꯅ ꯂꯩꯔꯝꯕꯗꯒꯤ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯪꯈꯩ ꯑꯃ ꯂꯥꯜꯂꯛꯄ ꯌꯥꯏ ꯑꯗꯨꯒꯤ ꯄꯪꯈꯩꯗꯨꯃ ꯂꯥꯜꯂꯛꯄ ꯃꯇꯝꯗꯨꯗ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯁꯣꯁꯤꯌꯦꯜꯂꯤ ꯏꯀꯣꯅꯣꯃꯤꯀꯦꯜꯂꯤ ꯑꯗꯨꯒ ꯇꯦꯔꯤꯇꯣꯔꯤꯒꯤ ꯑꯣꯏꯕ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯒꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯊ꯭ꯔꯣꯡ ꯂꯥꯎꯕꯤꯗ ꯊꯣꯛꯈꯤꯕ ꯂꯩꯈꯤꯗ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯖꯁꯇꯤꯁ ꯃꯁꯤ ꯃꯇꯤꯛ ꯆꯥꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯁꯣꯜꯕ ꯇꯧꯕꯤꯌꯨ ꯑꯗꯨ ꯈꯛꯇ ꯅꯠꯇꯅ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯁꯤꯗ ꯁꯄꯣꯔꯠ ꯇꯧꯏ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯑꯣꯏꯅ ꯃꯗꯨꯗꯒꯤ ꯍꯧꯔꯛꯇꯨꯅ ꯂꯥꯛꯈꯤꯕ ꯏꯔꯥꯡꯁꯤꯡꯗ CRPꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯀꯥꯞꯊꯣꯔꯛꯄꯗꯒꯤ ꯂꯩꯈꯤꯗꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯗꯨꯒꯨꯝꯂꯕ ꯆꯞ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯖꯁꯇꯤꯁ ꯑꯗꯨ ꯑꯩꯈꯣꯏ ꯑꯊꯨꯕꯗ ꯄꯤꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯏꯑꯣꯐꯣꯅ ꯇꯥꯟꯖꯔꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯀꯔꯤꯒꯨꯝꯕꯗ ꯃꯁꯤ ꯑꯊꯨꯕꯗ ꯃꯁꯤ ꯁꯣꯜꯕ ꯇꯧꯕꯤꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ IOFO ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯒ ꯈꯨꯠꯁꯝꯅꯗꯨꯅ ꯍꯥꯟꯅꯒꯨꯝꯅ ꯑꯩꯈꯣꯏ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯂꯩꯖꯔꯝꯕ ꯃꯩꯇꯩ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯗꯤꯃꯥꯟ ꯇꯥꯜꯂꯣ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨꯅ ꯃꯩꯔꯤꯛꯄꯤꯗꯒꯤ ꯃꯩꯖꯥꯎꯕꯤ ꯑꯣꯟꯗ꯭ꯔꯤꯉꯩꯗ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯃꯁꯤ ꯑꯊꯨꯕꯗ ꯁꯣꯜꯕ ꯇꯧꯕꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯈꯣꯏꯁꯥꯎꯅꯔꯕ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯍꯧꯔꯛꯄ ꯑꯩꯈꯣꯏꯒꯤ ꯂꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯁꯤ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝ ꯁꯣꯛꯄ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝ ꯑꯃꯗ ꯇꯥꯔꯛꯄꯁꯨ ꯌꯥꯏ ꯃꯁꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩ ꯑꯩꯈꯣꯏꯒꯤ IOFOꯒꯤ ꯃꯥꯏꯀꯩꯗꯗꯤ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯌꯥꯝꯅꯒꯨꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯑꯩꯈꯣꯏꯒꯤ ꯌꯦꯡꯁꯤꯟꯕ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ Segaro Thoda Wabok Lekai Leba Kaisamthong ACG MLA Sapam Nishikanta Singhi Yumda Ngasi Tim Nishikanta Senduna Council of Higher Secondary Education Manipur Kosem na Laukiba Class 12 ke exam da rank Tarakraba Amasung Manipur Public Service Commission na Lauba examination da Mai Paklaglaba constituency Sidagi candidate Singh Okpagi Thorum Ama Pangthokre MLA Sapam Nishikanta na Chief Guest Oidina Pangthokiba Okpagi Thorum Maduda MPAC ge rank 36 Tarakraba Binik Konjengbam Apokpa Konjengbam Santikumar Singh Kwakaithel Mutum Leirak rank 59 Tarakraba Albert Sanabam Apokpa Sanabam Malemjau Kaisamthong Top Leirak Maning rank 67 Tarakraba Wahengbam Alex Apokpa Wahengbam Gopa Kwakaithel Moirangpurel Lekai Amashung Kosem na Lauba exam da science stream gi oina second position Tarakraba Pebam Taibangan Babu Apokpa diction Pebam Kwakaithel Moirangpurel Lekai Amashung art stream da fifth position Tarakraba Glory Gurumayum Apokpi Y Sanjita Devi Kaisamthong Elangbam Lekai Singda Lengyan fee citation amasung sale gi manapi duna ikai khumnaba utki Thaurumga mari lainana MLA Nishikanta na phongdokhibada MPAC na lawa examination da kendra sidagi mai paklaba candidate sing amasung Kosem na lawa examination da makok mathang taraklaba sing asina leibaga sigi yaifanaba thabak sing pangthokduna miyamgi seba ningthina tawba ngamlashanu amadi kaisamthong kendra sida larik laishu hairaba kaya amadi sana khotnabada mithoi mihenba kaya thoraktuna kendra sigi amasung leibaga sigi mingchet purakpa ngamba oirashanu haina phongdokhi Department of Zoology Manipur University Kanchipurna Amasung ICAR National Bureau of Fish Genetic Resources Lakhanaw ga puna khutsamnaduna ngasi live germplasm resource center in Manipur University campus ki manung thangbada leiba
Masir Hachari Manakta Haudokpagi Thoram Ama Pangthokre Pangthokiba program asi Dr. Rameshwari Yumnam Assistant Professor S3 Department of Geology Manipur University Live Germplasm Resource Center Initiative Coordinator Oina Thaupuri Bana Coordinator Oiki Aduga Profession Naurem Lokendra Singh Vice Chancellor Manipur University na program Haudokpagi Thoramda Chief Guest Oina Sarugyaki Ngasi hongdokliba program asina state asigi amadi north east fangliba indigenous aquatic spaces yauna mai horol dagi leirakpa nga makhal sing ningthina yokhatuna marang kaina fanghanba pandam sing thamli Hauzik Ukhrul amasung Kamjong district in Naga Khul Singh da thokliba violence over thodok sing asi security forces na michang mikhaing naidana control tawba mathau tai haina Riha village ki secretary Ninglum Mungbana fongdokre ngarang Kamjong district ki Fungar subdivision ki manung channa leba Riha village ta Hauzik Kuki amadi tangkhul ani ki marakta thokliba irang asina maram oiraga awaba taraba singda Tampaki Club Organization Mera Paibi Amadi Tongan Ba Wakal Manaba Singna Punsinduna Riha Village ki Khunja Singda Tengbang Potlampi Ba Mari Lainana Wafam Asi Mahangna Fongdo Kibani Tengbang Pibagi Thoramaduda Tengbang Potlam Pangbagi Thoramaduda Riha Village ki Ningthau Wunganing Mahung Thongzu Sporting Club ki President Namairakpam Chingkai South Tangkhul Union ki Chairman Augustine Kashung Amadi Namairakpam Laikai Apun Mamaira Paibi ki President Thaudam Inauchana Dikes member Oina Sarugyaki Ninglung Mungbana Makatareduna Lengagloi Singna Lamdam Masida Thokliba issue Singa Sida Kupna Mityeng Changduna Ing Tapapurakna Bahotna Bana Achumbal Lambi Oigani Riha Village Asida Dam Hek Sazan Gibadagi Awaban Nanglaba Kul Amani Kunja ayamba pamlo tawduna hinglibani adubu hauzikti kuki terrorist singna chatharakpa irang amandi lana shina maram oiraga nongmagi oiba thabak thoram singdasu yamna khudong chadaba mayokna hale chingda kaduna pamlo tawriba chik singda amukka hena khudong chadaba amadi chathok chasin tawbasu awaba ama mayoknari Masida Kwaidagi Maru Oiribadi Central Security Forces Singna Michang Mikhai Naibagi Maong Ama Hek Uribasi Tawiganu Micham Prasada Nomai Kapsilaktuna Misimina Yahaliba Group Adu Pagatba Amadi Makoigi Matakta Operation Chingba Chathabiyu Haiki Tengbang Potlam Kutsina Kiba Adu Gamari Lenana Thongzu Sporting Club Thongzu Part 2 ki President Namairakpam Chingkai na Fongdo Kibada Tengkhang Kayada Lamdamasigi Yelhomi Singda Landarakliba Asi Lamdamasigi Yelhomi Sing Amata Oina Punshinadaba Yadaba ki Tanfam Ama Yawrakle Akhoi mashal amana ama awaba taraklaba matamda furup kamlup khaidana yelhomi sing mateng pangminaba changi haiki Chana thaknaba yauna tengbang polam pangkiba sing adu Thongzu Sporting Club na thaunang loduna Thongzu Katwa Hairangoi Thong Wangkhai Khurai ki tongan ba club organization Mera Paibi Nupilup amadi Wakhalon manaba miyoi singna khaigat naduna khuchinaki adubu Southern Tangkhul Naga Union gi Tangkhul Naga S Longfangna harauba amadi thagat pasu fongdorakhi Deputy Chief Minister Nemchakip Gengimit ing Makada ngarang Art of Living haiba banner gi Makada Kangpopi District Headquarter da skill training amasung certificate ceremony hongdoktuna lenga gasina district asigi miyamda award apa leitana hinghanna bagi khongthang ama paikhatkre program asigi manung chena district asigi nahasingda P2 ba mobile phone repairing tawbagi training sing piduna thabak phangdana leiriba nahasingda khungangi nahasing entrepreneur ama oibagi wakhalon pokhanba ngamlagani hairi Micro business amasung community growth focus piduna Deputy CM Nemchakip Gena program asi backing piduna sponsor tawbani asigumba program singasi Kangpopi district ki mafam kharadasu makhatana pangthokna ba sem sari haidi ngarang pangthokiba program adu Laminlan Simte MCS ADM Kangpopi na chief guest oina sarugyaduna ribbon kaktuna haudokhi Tharamadda James Dauzabao Haukip MCA CEO SHADC Kangpokpina Guest of Honor amasung host Ravi Kumar presiding tawki Tharamadda wangang kiba delegate singna fongdo kibada P2 ba amasung mobile phone repairing tawba sinfam sing asina thabak phangjriba district asigi miyoi singna line cell tanba ngamlagani Training ningthina fanglaba miyoi sing apikpa maongda makhoigi sendan lambi hongdoktuna tapna chawthokna ba hotnagadabani haina fongdokhi
ngasi saruk yakiba delegate singna trainee singda certificate sing yenthokhi Manipur Police Churachandpur District ke Tuibongda leiba yum amada chathakhiba raid amada hatnai them haukem chahi kuntraga nithoi kauba nupi asina sapon kep marifuni thoida haptuna thamlamba brown sugar gram chamapan ga marifu tara mari fagat pangam khre hairi Police na chathakhiba raid adu intelligence na pirakpa report amagi matung innani hairi Police ki power sina makha taraduna hai hatnai them hauki brown sugar single loinana phabangam kiba asi Manipur Police na tha sigi ahumda district asida Heman Baite chahi nifuga taruk amasung saikang shalung khongsai chahi kun kauba mioi ani asi sapon kep kun tareta haplamba brown sugar sing fagat kibaga loinana makha tana investigation chathaba matamda phabangam kibani hairi Amaramda Manipur Police amasung Central Security Forces ki coordinate anti-narcotic operation da drug trafficker ni haina chungnaba ama phabangam kibaga loinana mangondagi lupa koti amarom oigadaba world is yours haina khangnaba WY tablet lising tara fagat pangam khre hairi Thaudogasi Security Forces singne Imphal West District ki Sekmai Police Station ki manung chanba Sekmai Pangal Tabi ki Lifeline Hotel Mayada Sangai Impham Myren Khul Mayai Lekai Imphal West District tagi Muhammad Sajid Khan chahi kungganipan kauba miyoi asi chingnabadagi ngaihak detain tawduna thamki tungda miyoi asina puduna lakpa plastic packet sing check tawduna yengbada WY tablet lising tara asi phagat pangam kibani hairi Security Forces singna Thawbal District ki Yaripo Police Station na konba Chakma Chingda chathakiba operation da Stun gun ama double barrel bridge loading DBBL firearm ama single barrel bridge loading SBBL firearm ama magazine yawba pistol ama KZ anirom lumba improvised explosive device ama amasung ISCOM radio shed ama fagat pangam khre hairi Manipur Police amasung Central Security Forces ki apunba team amana Churachandpur District ki Myanmar border ga tainana leiba wall code amasung vehiyang khul singda chathakiba anti narcotic drive amada Myanmar National Mari phabangam kibaga loinana makhoidagi Security Forces singna sapon ke humpu tarukta haptuna purakpa heroin number 4 powder sing phagat pangam khre hairi Official gi oiba paw magi matung ina ngarang Churachandpur District ki wall code khulda chathakiba operation adida motorcycle amada Myanmar National ani tongduna lakhi makhoi ani adu security force singna khamduna check tawba matamda sapon kep kungani thoida haptuna puramba heroin powder sing ahanba oina phagat pangam kibani hairi tungda atopa security gi team amana district asigi vehiyang khulda chathakiba operation amada Myanmar anidagi sapon kep nifuga marida haptuna purakpa heroin powder sing falgatpa ngamkibani hairi heroin powder singa konana fagalaba Myanmar National Mari adudi thangshang mung chahi yankhai gani thoi kamkhen mung chahi yankhai ga taru John mung chahi kuntra mathoi amasung haukhul chahi yankhai manga singni makhoi loina Myanmar gi Chikha village tagini hairi hiramasiga mari leinena Vehiyang Police Station ki makhoi gi mathakta Foreigners Act amasung Narcotic Drug and Psychotropic Substances NDPS Act ki tongan ba section panduna makhatana thizinba hokre hairi Security Forces singna Myanmar macha mari narcotic drugs singa konana phabangam khiba asida hanigi Chief Minister Nongthombam Biren singna security personnel singbu thagatpa phongdorakli Mahangna Thadorapa statement amagi matung ina Myanmar macha mari narcotic drugs singa konana phabangam khiba asina state asida ain kaina cross border drug trafficking tauba amasung illegal infiltration tauriba haiba mayek sengle maramasina akanwa enforcement measures singa loinana border area singda mikupna humshingna leiba mathau tai haina phongdorakli Supreme Court of India ki direction matung ina High Court of Manipur na respondent singda State Open Correctional Institution OCI linkhatna ba assessment sing tawgadabani haina respondent singda direction pikre
OCI linkhatuna mathau tawhanba amasung expansion tawnabagidamag High Court ki Registrar General na petitioner oiduna amadi Commissioner Home DGP IG Prisons Superintendent Manipur Central Jail Sajiwa amasung Manipur Central Jail Imphal singna respondent sing oina tharakiba petition adubu High Court asina shuo moto cognizance piduna High Court asigi Chief Justice M Sundar amasung Justice A Guneshwar Sharma gi bench asida hearing chatharaba matung direction asi pikibani Ingkumza lisinganiga kun taruki February da Supreme Court na takiba rai amabu right petition asida fongdokladuna apex court asina Indian Constitution ge Article 14, 15 amasung 21 da piriba right to life with dignity non-discrimination amasung quality laina maram chana prisoner singbu thamnabagidamag prison administration singda direction piki Supreme Court na pikiba directive aduda OCI asina constitutional vision galoinena prisoners singi aphaba rehabilitation reformation amasung social integration taunabagi platform ama ohengadabani haiki Supreme gi directive asi yengladuna Manipur gumba OCI linkhatana leiriba OCI asida OCI linkhatuna piriba protocol singaloinena state government na semba monitoring committee na assess tawduna mathau tawhanba right to petition oina tharakhibani High Court asina petitioner gi statement taraba matung respondent singda notice issue tawki aduga notice asi state government council singna phangkibaga loinana report asigi reply tawnaba matam pibiyu haizarakkibaga loinana court na ayaba piduna case asigi hearing tha asigi kunmanga da matam lepki Thobal Division gi manung chena leiba kakching chingsangi Sanathelda Garva Puraba Kharsha ama Pole Star Club ki President Muhammad Mufijadim alias Tomba Sanathel mamang lekai na kanduna Central Division Forest Kaibulamjang National Park Kakching Forest Range amadi Unique Wildlife Protection Committee Range official sing Hianglam Police Station amadi lekai asigi club member sing galoinana Kharsha adu kanki Amaramda masiga chap manana Uchiwa Hayal Tongran bida Garba Puraba Kharsa amasu Thaudan Boinau Singh Uchiwa Hayal Tongran bi amadi Sagolsam Dinesh Uchiwa Mamang Lekai amasung Lekai miyam na kanlaba matung Central Forest Division Kaibulamjau National Park Kakching Forest Range Unique Wildlife Protection Committee Manipur amadi Hianglam Police Station Singaloinana Kharsa Singh asi Kaibulamjau National Park ka samnaba Khordakta thadokre Kanduna walda thadokraba Garba Puraba Kharsha ani asi numit nini humni asigi manungda machapok lagani haina akhang ahai singna fongdokhi lamlaki sa uchekan na bawa khalon mipum khuding makta leibiu aduga lamlaki sa uchekan ba sibu mateng tawbiduna saruk yabiu haina fongdok nakhi Imphal iski manung chenba Porampat Police Station ang konba Porampat Saba Lekai High School gi government na Satra Singi Chana bapirakpa MDM Cheng Leramdre Hairi. Thaudoga siga mari lene na school asigi headmaster oidiba Seram Nirmalana Fongdorakpada Hanagum School lakpada ngarang ayong pung 8 makai helakpada Cheng thamliba mafam adugi thong hanglaga leiramba thengnarakpadagi Oza Sing Changlaga yenglubada leiramdabani Hairi. Makhatana fongdorakpada mamangdasu computer amadi laptop amasung gas cylinder ani mangkibagi thaudok laikre hairi amasung hauzik satra singi singda thonglaga pizari hairi angangsingji sa jingdu ko mama haktasu अखोई गैस सिलेंडर फुल जे अनि हुरान बिबा लेखरे अदगी कंप्यूटर की अखोई सीपीयू को अदुगा अतै दी करी हुरान जे लैपटॉप अखोई सुम हुरान लगा सुम लेबसे अखोई से कमायना तौदोइनो जे खंगजलक्तरेबा गांग पुलिस दजु हाई अखोई कनो एफआईआर पाले अदगी जोन दजु मरी लेनबा जोन दजु लोइ हाई को अदो थबक्ति अमता होजु फावा लोखर पिरक्तिबा अदु मसी जो मुहरा लपसिददी अखोइ जे हुने अमु मथम की सिंग लाको दजु अखोइ जे थमगदबो जे कीरेबा
ꯑꯗꯒꯤ ꯆꯥꯛ ꯊꯣꯡꯕꯁꯦ ꯍꯧꯖꯤꯛꯁꯦ ꯒ꯭ꯌꯥꯁꯁꯦ ꯂꯩꯇꯗꯅꯅꯦ ꯁꯤꯡꯗ ꯊꯣꯡꯉꯤꯅꯦꯕ ꯆꯦꯡ ꯈꯛꯇꯪ ꯃꯥꯡꯉꯦ ꯆꯦꯡꯁꯦ ꯑꯔꯩꯕꯈꯩ ꯂꯣꯏꯅꯃꯛ ꯄꯨꯈ꯭ꯔꯦ ꯑꯩꯈꯣꯏ ꯆꯦꯡꯁꯦ ꯕꯣꯔꯥ 3 ꯑꯃ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯗꯔꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯁꯥꯇ꯭ꯔ ꯀ꯭ꯂꯥꯁ 10ꯒꯤ ꯁꯥꯇ꯭ꯔꯁꯤꯡꯅ ꯂꯣꯏꯅ ꯍꯩꯖꯤꯟꯕꯅꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯁꯣꯏꯅ ꯁꯣ ꯂꯣꯜꯂꯤꯅꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯕꯣꯔꯥ ꯑꯃꯅ ꯍꯩꯖꯤꯟꯗꯕꯤꯗ ꯊꯝꯕ ꯑꯗꯨꯒ ꯑꯗꯨ ꯂꯣꯏꯅꯃꯛ ꯄꯨꯈ꯭ꯔꯦ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯦ Palace Auditorium MSFDS the Invest Teacher Ceremony for the Governor's Unit Citation 2026 Hawang Pangkokre. May Taramathuidagi Hauna I-Seva Manipur asi Revenue Employment Services Singi Single Portal Oiragani. Laikhiraba Police Personnel gi imong manungda ahanbo oina SBI na lupa koti ama pikre. Kuki terrorist singna chatharakliba violence singda India na sogatuna laibagi thaong UFO na tumin na layroi.